ꯁꯦꯟꯖꯥꯎ ꯄꯥꯏꯕꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕꯤ ꯃꯤꯅꯨꯡꯁꯤ ꯂꯩꯕꯤ ꯁꯤꯖꯅꯤ ꯑꯗꯨꯅ ꯍꯦꯛ ꯅꯣꯡꯉꯥꯟꯕꯒ ꯂꯥꯏꯖꯒꯤ ꯃꯃꯥ ꯃꯆꯥꯕꯨ ꯃꯥꯅ ꯁꯤꯜꯂꯒ ꯂꯥꯏꯖꯒꯤ ꯂꯩꯐꯝ ꯑꯃ ꯄꯤꯕꯤ ꯂꯥꯏꯖꯅ ꯀꯦꯐꯦ ꯑꯃꯗꯁꯨ ꯊꯕꯛ ꯇꯧꯖꯩ ꯍꯥꯏꯔꯕꯅꯤꯅ ꯀꯦꯐꯦ ꯑꯗꯨꯒꯤ ꯃꯅꯥꯛ ꯈꯔ ꯅꯛꯅ ꯚꯔꯥ ꯑꯃ ꯍꯥꯟꯅ ꯂꯧꯏ ꯈꯨꯗꯛꯇ ꯂꯝ ꯂꯩꯒꯦ ꯍꯥꯏꯕꯗꯤ ꯐꯪꯂꯣꯏꯗꯕꯅꯤꯅ ꯚꯔꯥꯗ ꯍꯥꯟꯅ ꯊꯝꯒꯗꯧꯔꯤꯕꯅꯤ ꯃꯌꯨꯝꯗ ꯑꯗꯨꯃꯛ ꯊꯝꯈꯤꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯃꯗꯨꯃꯗꯤ ꯁꯤꯖꯅ ꯄꯥꯝꯗꯦ ꯑꯗꯨꯅ ꯇꯣꯉꯥꯟꯅ ꯀꯥ ꯚꯔꯥ ꯑꯃ ꯂꯧꯔꯒ ꯊꯝꯂꯤꯕꯅꯤ ꯂꯥꯏꯖꯒꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯣ ꯌꯨꯝꯗꯨꯗꯒꯤ ꯚꯔꯥ ꯇꯥꯅ ꯆꯠꯈꯤꯅꯕ ꯑꯅꯤꯗꯨ ꯊꯣꯛꯂꯛꯄꯅꯤ ꯄꯀꯥꯁꯅꯥꯅ ꯃꯐꯝ ꯑꯗꯨ ꯇꯞꯅ ꯊꯤꯟꯅꯅꯕ ꯍꯥꯏꯗꯅ ꯃꯥꯒꯤ ꯒꯥꯔꯤꯗꯨ ꯊꯧꯗꯣꯛꯂꯒ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ ꯂꯥꯏꯖ ꯁꯤꯖꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯃꯥꯁꯤꯒꯤ ꯇꯧꯕꯤꯃꯜꯁꯤ ꯅꯆꯥꯅ ꯄꯨꯟꯁꯤꯒꯤ ꯀꯥꯎꯖꯔꯣꯏ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯃꯤꯒ ꯁꯃꯥꯟ ꯂꯦꯡꯃꯥꯟꯅꯗꯨꯅ ꯍꯤꯡꯕ ꯉꯝꯂꯛꯄ ꯇꯥꯔꯒꯗꯤ ꯏꯃꯥꯁꯤꯒꯤ ꯂꯃꯟꯁꯨ ꯑꯩ ꯁꯣꯏꯗꯅ ꯁꯤꯡꯕ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ ꯍꯩ ꯀꯔꯤꯒꯤ ꯂꯃꯟꯅꯣ ꯑꯉꯥꯎꯕꯤꯁꯤꯗꯤ ꯏꯆꯥꯁꯤꯗꯤꯅꯦ ꯅꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯃꯊꯥ ꯁꯥꯅ ꯂꯩꯒꯗꯕꯩ ꯁꯔꯨꯛꯄꯨꯗꯤ ꯅꯪꯒꯤ ꯊꯕꯛꯐꯝꯒꯁꯨ ꯅꯛꯄ ꯃꯗꯨꯅ ꯐꯔꯦꯅꯦ ꯏꯃꯥꯅ ꯁꯤꯟꯕꯅꯤ ꯃꯇꯝ ꯈꯔꯗꯣ ꯑꯗꯨꯗ ꯍꯦꯛ ꯂꯩꯔꯣ ꯑꯗꯨꯒꯅꯦ ꯏꯃꯥꯅ ꯅꯪꯒꯤ ꯂꯝ ꯑꯃ ꯑꯊꯋꯥꯏꯗꯨꯗ ꯂꯧꯕꯤꯒꯅꯤ ꯑꯗꯨꯒ ꯅꯃꯥꯅꯆꯥꯒꯤ ꯌꯨꯝ ꯃꯆꯥ ꯑꯃꯁꯨ ꯁꯥꯔꯒ ꯂꯩꯖꯅꯕ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯁꯨ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯅꯪꯕꯨ ꯊꯤꯖꯔꯛꯁꯅꯤꯗ ꯍꯧꯖꯤꯛꯇꯤ ꯄꯤꯛꯂꯤꯕ ꯅꯆꯥꯁꯤꯒꯤ ꯅꯪ ꯈꯟꯗꯕ ꯌꯥꯗꯕꯅꯤ ꯏꯕꯦꯝꯃ ꯏꯆꯥꯁꯤꯗꯤꯅꯦ ꯂꯝꯆꯠꯇ ꯐꯖꯧ ꯏꯆꯥꯒꯤ ꯇꯨꯡꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯁꯤꯗꯤ ꯑꯍꯣꯏ ꯏꯃꯥꯁꯤꯅ ꯑꯩꯕꯨ ꯑꯅꯧꯕ ꯃꯄꯣꯛ ꯑꯃ ꯄꯣꯛꯄꯤꯔꯦ ꯑꯗꯨꯗꯤ ꯃꯥꯁꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯏꯔꯛꯏꯅꯨꯗ ꯑꯃꯨꯛ ꯀꯣꯟꯁꯤꯜꯂꯒ ꯏꯅꯝꯁꯦ ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ ꯐꯖꯅ ꯆꯠꯂꯨꯀꯣ ꯑꯕꯦꯝꯃ ꯁꯦ ꯅꯦꯅꯦꯅ ꯄꯤꯔꯤꯕ ꯄꯩꯁꯥꯁꯦ ꯁꯤ ꯄꯥꯏꯁꯤꯜꯂꯨ ꯁꯤꯅ ꯍꯣꯔꯦꯟ ꯑꯆꯥꯄꯣꯠ ꯆꯥꯎꯀꯣ ꯁꯤ ꯍꯥꯏꯔꯒ ꯂꯥꯏꯖꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯗ ꯆꯥꯝꯃꯉꯥ ꯆꯞꯄꯤ ꯑꯃ ꯑꯉꯥꯡꯗꯨꯗ ꯐꯠꯄꯤ ꯑꯉꯥꯡꯗꯨ ꯄꯥꯛꯅ ꯂꯧ ꯍꯥꯏꯕ ꯌꯥꯗꯦ ꯏꯅꯝꯁꯦ ꯌꯥꯔꯅꯤꯌꯦ ꯄꯤꯕꯤꯔꯨꯔꯅꯨꯋꯣ ꯌꯥꯗꯦ ꯑꯩꯅ ꯁꯨꯝ ꯅꯨꯡꯁꯤꯕꯒꯤ ꯄꯤꯕꯅꯤ ꯕꯦꯝꯃ ꯁꯤ ꯂꯧꯁꯤꯜꯂꯣ ꯄꯩꯁꯥꯗꯣ ꯂꯧꯔ ꯂꯧꯒꯅꯨꯔ ꯍꯥꯏꯕꯒꯨꯝ ꯑꯉꯥꯡꯗꯨ ꯃꯃꯥꯗ ꯌꯦꯡꯈꯠꯂꯛꯏ ꯂꯧꯔꯣ ꯂꯧꯗ꯭ꯔꯗꯤ ꯅꯦꯅꯦꯅ ꯅꯨꯡꯉꯥꯏꯔꯔꯣꯏꯌꯦ ꯃꯃꯥꯅ ꯂꯧꯔꯣ ꯍꯦꯛ ꯍꯥꯏꯕꯒ ꯑꯉꯥꯡꯗꯨ ꯄꯩꯁꯥꯗꯣ ꯇꯞꯅ ꯂꯧꯁꯤꯟꯈꯤꯔꯝꯃꯤ ꯑꯉꯥꯡꯁꯥ ꯆꯠꯅꯕ ꯇꯧꯔꯁꯤꯅꯦ ꯅꯈꯣꯏꯕꯣ ꯏꯄꯥꯁꯨ ꯊꯕꯛ ꯑꯃ ꯆꯠꯀꯗꯕ ꯂꯩ ꯄꯀꯥꯁꯅꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗꯗꯤ ꯂꯥꯏꯖꯒꯤ ꯃꯃꯥ ꯃꯆꯥꯗꯣ ꯒꯥꯔꯤꯗ ꯀꯥꯈꯠꯈꯤꯔꯝꯃꯤ ꯁꯤꯖ ꯆꯪꯁꯤꯜꯂꯒ ꯃꯈꯣꯏ ꯄꯥꯕꯣ ꯏꯆꯥꯁꯤ ꯃꯐꯝ ꯆꯥꯅ ꯏꯔꯦꯟꯖꯅ ꯁꯤꯟꯅꯕꯤꯔꯝꯃꯨꯀꯣ ꯂꯥꯏꯖꯥ ꯏꯃꯥꯒ ꯐꯣꯟꯗ ꯄꯥꯎ ꯐꯥꯎꯅꯁꯤꯀꯣ ꯑꯍꯣꯏ ꯏꯃꯥꯁꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯔꯒꯦ ꯒꯥꯔꯤꯗꯨ ꯊꯧꯗꯣꯛꯈꯤꯔꯝꯃꯤ ꯍꯦꯛ ꯊꯧꯗꯣꯛꯈꯤꯕꯒ ꯁꯤꯟꯊꯥꯗꯨ ꯆꯦꯟꯊꯣꯔꯛꯂꯝꯃꯤ ꯑꯕꯦꯝꯃ ꯃꯥꯅ ꯆꯦꯟꯊꯣꯔꯛꯄꯗ ꯂꯥꯏꯖꯒꯤ ꯃꯆꯥꯗꯨ ꯂꯩꯔꯝꯗꯕꯗꯨꯗꯗꯤ ꯁꯤꯟꯊꯥꯗꯨ ꯃꯆꯤꯟꯒꯗꯨ ꯄꯩꯊꯣꯛꯂꯒ ꯑꯕꯦꯝꯃ ꯃꯆꯥꯗꯤ ꯆꯠꯈ꯭ꯔꯦꯅꯦ ꯀꯩꯗꯧꯔꯦ ꯆꯦꯝꯆꯥ ꯑꯁ ꯑꯩꯅꯗꯤ ꯃꯥꯒ ꯃꯦꯒꯤ ꯆꯥꯃꯤꯟꯅꯒꯦꯅ ꯃꯦꯒꯤ ꯃꯌꯥꯝ ꯑꯃ ꯍꯧꯔꯦ ꯑꯗꯨꯒ ꯂꯣꯏ ꯃꯥꯡꯉꯤꯅꯦ ꯁꯤꯗꯤ ꯍꯩꯃꯥ ꯑꯗꯨꯒꯤꯕꯨ ꯀꯩꯅꯣ ꯅꯪ ꯀꯣꯛ ꯆꯥꯔꯨꯔꯣ ꯀꯩꯗꯧꯔꯒꯦ ꯍꯣꯏ ꯌꯥꯝꯅ ꯃꯦꯒꯤꯗꯣ ꯏꯇꯣꯝꯇ ꯆꯥꯕ ꯉꯝꯃꯣꯏꯌꯦ ꯑꯗꯨ ꯑꯣꯏꯔꯒꯅꯦ ꯅꯅꯝꯁꯤꯒ ꯀꯣꯛ ꯆꯥꯃꯤꯟꯅꯔꯣ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯑꯁ ꯑꯩꯅꯗꯤ ꯑꯉꯥꯡ ꯃꯆꯥꯗꯣ ꯄꯩꯁꯥꯒꯁꯨ ꯈꯔ ꯄꯤꯕꯤꯒꯦꯅ ꯈꯜꯂꯒ ꯇꯟꯖꯥꯗꯨꯗ ꯍꯤꯌꯥꯔꯤꯜꯁꯨ ꯊꯣꯛꯂꯛꯂꯝꯃꯤ ꯃꯥ ꯂꯥꯏꯖꯣꯏ ꯆꯠꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯆꯠꯈ꯭ꯔꯦ ꯅꯪ ꯄꯥꯕꯨꯡꯅ ꯊꯤꯟꯈ꯭ꯔꯕꯅꯤ ꯐꯔꯦ ꯃꯐꯝ ꯑꯃ ꯈꯪꯅ ꯂꯩꯖꯈꯤꯕꯗꯣ ꯑꯗꯣ ꯃꯥꯂꯦꯝꯁꯨ ꯌꯧꯁꯤꯜꯂꯛꯑꯅꯤꯌꯦ ꯌꯥꯃꯨꯡꯆꯥ ꯃꯥꯂꯦꯝ ꯍꯥꯏꯗꯤ ꯉꯔꯥꯡ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯩꯈꯣꯏ ꯏꯅꯝꯁꯤꯅ ꯃꯁꯛ ꯌꯥꯝ ꯐꯖꯩ ꯍꯥꯏꯕ ꯅꯨꯄꯥꯗꯨꯔꯣ ꯑꯁ ꯌꯥꯝ ꯊꯤꯅ ꯍꯔꯥꯎꯏ ꯑꯗꯨꯗꯤ ꯀꯩꯒꯤꯅꯣ ꯅꯪꯅ ꯃꯇꯥꯡ ꯆꯥꯗꯅ ꯍꯔꯥꯎꯔꯤꯗꯦ ꯃꯤ ꯍꯔꯥꯎꯔꯤꯅꯤ ꯀꯩꯅꯣ ꯄꯥꯈꯪꯅꯦ ꯍꯥꯏꯗꯥꯏꯅꯦ ꯑꯩꯁꯨ ꯂꯩꯁꯥꯕꯤꯅꯤ ꯀꯩꯅꯣ ꯍꯩ ꯆꯦꯝꯆꯥ ꯅꯪ ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ ꯍꯣꯔꯦꯟ ꯃꯤ ꯂꯥꯛꯑꯒ ꯅꯪꯒꯤ ꯆꯒꯠꯅꯕꯤꯗꯧ ꯇꯧꯔꯨꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯄ ꯌꯥꯔꯣꯏ ꯃꯤ ꯅꯨꯄꯤꯒ ꯑꯝꯇ ꯀꯣꯏꯗꯕꯅꯤ ꯌꯥꯝ ꯂꯦꯝꯕꯅꯤꯀꯣ ꯍꯤꯌꯥꯔꯦꯜꯅ ꯍꯥꯏꯔꯤꯕꯒꯗꯨ ꯇꯥꯕ ꯅꯠꯇꯦ ꯍꯦꯟꯅ ꯑꯗꯨꯝ ꯆꯨꯡꯁꯤꯜꯂꯒ ꯑꯗꯨꯅ ꯑꯗꯨꯝ ꯍꯦꯟꯅ ꯐꯈ꯭ꯔꯦꯅꯦ ꯑꯩꯗꯤ ꯃꯁꯤ ꯀꯌꯥꯗꯨꯅ ꯌꯦꯡꯉꯨꯅꯤ ꯃꯁꯦ ꯁꯤ ꯍꯥꯏꯔꯒ ꯍꯤꯌꯥꯔꯦꯜꯅ ꯐꯨꯒꯗꯧꯕꯒꯤ ꯇꯧꯔꯛꯄꯗꯨꯗꯗꯤ ꯁꯤꯟꯊꯥꯗ ꯃꯅꯨꯡꯗ ꯀꯟꯅ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ ꯍꯤꯌꯥꯔꯦꯜ ꯏꯔꯩꯅꯨꯗ ꯑꯣꯟꯁꯤꯜꯂꯒ ꯃꯥꯂꯦꯝ ꯂꯥꯛꯄꯒ ꯀꯩꯀꯩꯅꯣ ꯆꯥꯅꯕ ꯈꯔ ꯁꯤꯜꯂꯥꯡꯅ ꯊꯝꯃꯨ ꯍꯌꯦꯡꯕꯣ ꯏꯔꯩꯅꯨ ꯃꯅꯨꯡ ꯆꯪꯈꯤꯔꯝꯃꯤ ꯃꯥꯂꯦꯝꯁꯨ ꯒꯥꯔꯤꯒꯤ ꯍꯣꯔꯟ ꯈꯣꯡꯖꯤꯜꯂꯛꯇꯨꯅ ꯒꯥꯔꯤꯗꯨ ꯊꯧꯖꯤꯜꯂꯛꯏ ꯒꯥꯔꯤꯗꯨ ꯈꯥꯝꯕꯒ ꯀꯨꯝꯊꯔꯛꯂꯝꯃꯤ ꯏꯆꯥ ꯌꯧꯔꯛꯑꯦꯗꯅ ꯂꯥꯛꯑꯣ ꯃꯅꯨꯡꯗ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯑꯍꯣꯏ ꯃꯁꯤ
ꯑꯅꯤꯗꯨ ꯄꯨꯟꯅ ꯃꯌꯥꯏ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯏꯁꯦ ꯚꯥꯏ, ꯀꯩꯀꯩꯅꯣ ꯈꯔ ꯗꯨꯀꯥꯟꯗꯤ ꯂꯧꯔꯛꯄꯅꯤ, ꯍꯣꯔꯦꯟ ꯏꯔꯩꯅ ꯄꯤꯖꯧ꯫ ꯏꯁ, ꯂꯧꯔꯛꯇ꯭ꯔꯁꯨ ꯌꯥꯕꯁꯤꯗ ꯑꯃꯨꯛ ꯂꯧꯔꯛꯇꯅ ꯇꯧꯔꯤꯅꯤꯅꯦ꯫ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯠꯂꯕꯅꯤ ꯀꯥꯏꯅꯒ ꯇꯧꯔꯤꯔꯣ ꯅꯪꯒꯤꯁꯦ? ꯍꯦꯔꯥ, ꯑꯗꯨꯏ ꯅꯠꯇꯦ ꯀꯩꯗꯧꯔꯒꯦ, ꯁꯨꯝ ꯄꯤꯖꯅꯤꯡ ꯇꯧꯕꯅꯤ, ꯑꯩꯕꯨ ꯃꯤꯇꯣꯞꯀꯤ ꯇꯥꯏꯞꯇ꯫ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯪꯁꯤꯜꯂꯒ ꯑꯅꯤꯗꯨ ꯐꯝꯊꯃꯤꯟꯅꯩ꯫ ꯇꯟꯖꯥꯗꯨꯗ ꯁꯤꯟꯊꯥꯗꯣ ꯈꯠꯂꯤ ꯆꯦꯟꯊꯣꯔꯛꯏ, ꯏꯀꯥꯏꯕꯒ ꯈꯪꯕꯤꯕ ꯅꯠꯇꯦ꯫ ꯅꯪꯂꯥ ꯌꯥꯃꯨꯡꯆꯧꯒꯤ ꯃꯃꯥꯟꯅꯕ ꯃꯥꯂꯦꯝ ꯍꯥꯏꯁꯦ? ꯃꯥꯂꯦꯝꯗꯨ ꯏꯈꯪ ꯈꯪꯉꯤ, ꯈꯣꯟꯖꯦꯜ ꯌꯥꯛꯂ ꯍꯪꯂꯛꯄꯅꯤ꯫ ꯍꯤꯌꯥꯏꯔꯦꯜꯗꯤ ꯆꯩꯍꯜꯂꯛꯂꯝꯃꯤ꯫ ꯆꯝꯆꯥ, ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯗꯨꯕꯣ? ꯃꯁꯤ ꯀꯩꯅꯣꯝ ꯇꯧꯔꯤꯅꯦ ꯃꯁꯦ꯫ ꯑꯁ ꯌꯥꯃꯨꯡꯆꯥ, ꯁꯤ ꯍꯪꯕꯕꯨ ꯀꯩ ꯀꯥꯏꯒꯦ? ꯑꯁꯤ ꯍꯪꯖꯕꯕꯨ ꯀꯩꯗꯧꯔꯒꯦ? ꯃꯥꯅꯤ ꯏꯆꯜ꯫ ꯍꯣꯏ ꯏꯕꯨꯡꯉꯣ, ꯅꯪꯅ ꯃꯥꯒꯤ ꯃꯒꯨꯟ ꯈꯪꯗ ꯇꯧꯔꯤꯅꯤ, ꯁꯨꯝ ꯄꯨꯜꯂ ꯈꯪꯉꯛꯈꯤꯅꯤ꯫ ꯑꯁ, ꯑꯩꯈꯣꯏ ꯌꯥꯃꯨꯡꯆꯧꯁꯤꯗꯤꯕ ꯁꯨꯃꯥꯏꯅ ꯍꯦꯛꯇ ꯍꯥꯏꯔꯛꯀꯅꯤꯕ, ꯑꯩꯅ ꯉꯁꯥꯏꯅ ꯈꯪꯉꯕꯅꯤ ꯃꯥꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯀꯅꯤꯁꯦ꯫ ꯑꯗꯨ ꯗꯗꯥ, ꯑꯩꯗꯤ ꯏꯆꯟ ꯀꯧꯗꯤꯌꯦ, ꯆꯝꯆꯥ ꯀꯧꯔꯛꯑꯣ, ꯑꯩ ꯆꯝꯆꯥ ꯀꯧꯋꯦ꯫ ꯍꯣꯏ ꯀꯧꯒꯦ꯫ ꯁꯤꯟꯊꯥ ꯃꯥꯂꯦꯝꯕꯨ ꯃꯃꯤꯠ ꯀꯞꯇꯕ ꯃꯈꯩ ꯌꯦꯡꯖꯩ꯫ ꯃꯥꯅ ꯄꯥꯝꯕ ꯅꯨꯄꯥꯗꯣ ꯍꯦꯛ ꯊꯣꯛꯂꯔꯦ꯫ ꯅꯣꯛꯐꯦꯠ ꯌꯦꯡꯂꯝꯂꯒ ꯃꯅꯨꯡꯗ ꯑꯃꯨꯛ ꯒ꯭ꯔꯣꯡ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯥꯂꯦꯝ ꯆꯦꯟꯁꯤꯟꯈ꯭ꯔꯤꯕ ꯁꯤꯟꯊꯥꯕꯨ ꯍꯥꯏꯔꯞ ꯆꯦꯞꯊꯔꯒ ꯌꯦꯡꯍꯧꯏ꯫ ꯀ꯭ꯂꯥꯁ ꯀꯌꯥ ꯀꯥꯔꯒꯦ ꯁꯤꯕꯣ? ꯑꯉꯥꯡꯁꯨ ꯃꯥꯜꯂꯤ, ꯃꯉꯣꯟꯗ ꯆꯝꯆꯥ ꯀꯧꯏꯅ ꯀꯩꯒꯤꯅꯣ? ꯍꯟꯗꯛ 12 ꯊꯥꯕꯅꯤ, ꯄꯤꯛꯂꯤꯉꯩꯗꯒꯤ ꯆꯝꯆꯥꯅ ꯑꯗꯨꯝ ꯆꯠꯈ꯭ꯔꯕꯅꯤ, ꯑꯗꯨꯏꯅꯤ, ꯃꯉꯧ ꯈꯔ ꯊꯤꯕ ꯑꯉꯥꯡꯅꯤ꯫ ꯃꯑꯣꯡꯁꯤ ꯈꯔ ꯃꯉꯧ ꯊꯤꯔꯝꯒꯗꯕ ꯃꯥꯜꯂꯤ꯫ ꯑꯗꯣ ꯚꯥꯏ, ꯂꯥꯏꯖꯗꯤ ꯃꯥ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯒꯦ? ꯏꯃꯥꯅ ꯚꯔꯥꯗ ꯊꯤꯟꯈ꯭ꯔꯦ ꯉꯁꯤ, ꯚꯔꯥꯗ ꯃꯇꯝ ꯈꯔ ꯂꯩꯍꯜꯂꯅꯤ, ꯑꯗꯨꯒ ꯂꯝ ꯃꯆꯦꯠ ꯑꯃ ꯂꯧꯕꯤꯅꯦꯅ ꯍꯥꯏꯕꯅꯤ, ꯃꯗꯨꯅꯁꯨ ꯐꯔꯦꯅ ꯈꯜꯂꯤ꯫ ꯑꯃꯒꯤ ꯋꯥ ꯅꯠꯇꯅ ꯂꯥꯏꯖꯁꯦ ꯌꯥꯝ ꯋꯥꯔꯕꯅꯤ, ꯑꯩꯗꯤ ꯌꯦꯡꯕꯕꯨ ꯉꯝꯗ꯭ꯔꯦ꯫ ꯏꯃꯥꯁꯤꯁꯦ ꯌꯥꯝ ꯐꯩ, ꯃꯥꯅ ꯌꯥꯕꯒꯤꯅꯤ ꯄꯨꯝꯅꯃꯛ ꯉꯝꯂꯤꯕꯁꯦ꯫ ꯍꯤꯌꯥꯏꯔꯦꯜ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ, ꯆꯨꯝꯃꯦ, ꯑꯩꯈꯣই ꯃꯥꯁꯤ ꯌꯥꯝ ꯐꯩ꯫ ꯃꯄꯣꯛ ꯈꯨꯗꯤꯡ ꯃꯥꯕꯨ ꯑꯩꯒꯤ ꯏꯃꯥ ꯑꯣꯏꯅ ꯑꯗꯨꯝ ꯐꯪꯖꯒꯦ꯫ ꯃꯥꯅ ꯐꯔꯝꯕꯒꯤ ꯑꯩꯅ ꯉꯁꯤ ꯃꯤꯑꯣꯏꯕ ꯉꯝꯖꯔꯤꯕꯅꯤ꯫ ꯑꯗꯣ ꯚꯥꯏ, ꯃꯇꯦꯡ ꯄꯥꯡꯕꯤꯕꯒꯤꯕꯨꯗꯤ ꯌꯥꯝ ꯊꯤꯅ ꯐꯩ, ꯑꯗꯣ ꯅꯪ ꯂꯥꯏꯖꯗ ꯁꯦꯔꯅꯕ ꯋꯥꯈꯜꯒꯗꯤ ꯈꯟꯒꯅꯨꯀꯣ꯫ ꯏꯔꯩꯅꯨꯅ ꯑꯃꯨꯛ ꯍꯟꯅ ꯃꯥꯅ ꯋꯥꯕ ꯈꯪꯕꯗꯣ ꯑꯩ ꯌꯦꯡꯕ ꯅꯨꯡꯉꯥꯏꯔꯣꯏꯕ꯫ ꯃꯥꯂꯦꯝ, ꯅꯪꯅ ꯈꯜꯂꯤꯕꯗꯣ ꯑꯩ ꯈꯪꯉꯤ, ꯑꯩ ꯍꯥꯟꯅꯒꯤ ꯅꯪꯒꯤ ꯚꯥꯏꯗꯨ ꯅꯠꯇ꯭ꯔꯕꯅꯤ꯫ ꯑꯩꯅ ꯑꯗꯨꯒꯨꯝꯕ ꯊꯕꯛꯇꯣ ꯄꯨꯟꯁꯤꯁꯤꯒꯤ ꯇꯧꯒꯗꯕ ꯂꯩꯇ꯭ꯔꯦ, ꯃꯗꯨ ꯏꯁꯥꯗ ꯄꯥꯞ ꯂꯪꯁꯤꯟꯖꯕ ꯊꯕꯛꯅꯤ꯫ ꯏꯔꯩꯅꯨꯕꯨ ꯑꯣꯏꯅ ꯄꯨꯟꯁꯤꯁꯤꯃꯒꯤꯁꯨ ꯋꯥꯍꯜꯂꯣꯏ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ꯫ ꯑꯩꯒꯤ ꯃꯔꯝꯅ ꯃꯃꯤꯠꯇꯒꯤ ꯄꯤꯔꯥ ꯃꯔꯤꯛ ꯑꯃ ꯐꯥꯎꯕ ꯁꯤꯟꯊꯍꯜꯂꯣꯏ꯫ ꯇꯟꯖꯥꯗꯨꯗ ꯁꯤꯟꯊꯥꯒ ꯏꯔꯩꯅꯨꯒꯗꯣ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯆꯥꯅꯅꯕ ꯀꯔꯤꯅꯣ ꯄꯨꯊꯣꯛꯇꯨꯅ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯇꯦꯕꯜꯗꯨꯗ ꯊꯝꯂꯒ, ꯆꯥꯁꯤꯗꯤ ꯆꯝꯆꯥꯅ ꯂꯣꯟꯕꯅꯤꯀꯣ, ꯃꯥ ꯂꯣꯟꯒꯦꯅ ꯈꯥꯡꯉꯝꯗꯗꯅ ꯂꯣꯜꯍꯟꯕꯅꯤ꯫ ꯆꯥꯅꯕꯁꯤꯕꯨꯗꯤ ꯑꯩꯅ ꯁꯦꯝꯃꯛꯄꯅꯤ, ꯆꯝꯆꯥ ꯆꯥꯁꯨ ꯊꯛꯆꯤꯜꯂꯣ꯫ ꯑꯁꯥꯕ ꯑꯝꯇꯪ ꯊꯛꯅꯤꯡꯉꯦꯅ ꯂꯥꯛꯄꯅꯤꯗ ꯑꯩꯁꯦ, ꯐꯅ ꯑꯗꯨꯝ ꯇꯥꯟ ꯆꯥꯔꯦ, ꯆꯥꯗꯣ ꯍꯥꯟꯅ ꯊꯛꯀꯦ, ꯀꯗꯥꯏꯅꯣ? ꯁꯤꯟꯊꯥ ꯃꯥꯅ ꯂꯣꯟꯕ ꯆꯥꯗꯣ ꯃꯥꯂꯦꯝꯅ ꯊꯛꯇꯣꯔꯦ ꯀꯥꯏꯅ ꯌꯥꯝ ꯍꯔꯥꯎꯖꯔꯤ ꯄꯣꯠꯅꯤ꯫ ꯅꯣꯛꯐꯦꯠ ꯃꯥꯂꯦꯝꯗꯨꯃꯛ ꯌꯦꯡꯂꯤ꯫ ꯍꯤꯌꯥꯏꯔꯦꯜꯗꯤ ꯁꯤꯟꯊꯥꯒꯤ ꯃꯒꯨꯟ ꯈꯪꯕꯅꯤꯅ ꯍꯥꯏꯔꯛꯏ꯫ ꯄꯨꯟꯁꯤꯗ ꯑꯍꯥꯟꯕꯅꯤꯅꯦ ꯑꯩꯈꯣꯏ ꯆꯝꯆꯥꯅ ꯂꯣꯟꯕ ꯆꯥꯒ ꯊꯛꯇꯣꯏꯁꯦ, ꯕꯣꯔꯗꯤꯡꯗ ꯄꯤꯛꯂꯤꯉꯩꯗꯒꯤ ꯁꯨꯝ ꯂꯩꯔꯛꯄꯅꯤ꯫ ꯌꯥꯝ ꯍꯩꯔꯝꯃꯅꯤ꯫ ꯍꯩꯖꯩ ꯏꯕꯨꯡꯉꯣ, ꯃꯤ ꯕꯣꯔꯗꯤꯡꯗ ꯂꯩꯔꯛꯄꯗ ꯆꯥ ꯑꯗꯨꯝ ꯂꯣꯟꯖꯔꯛꯄꯗꯣ, ꯀꯩ ꯈꯪꯁꯥꯗꯅ꯫ ꯍꯣꯏ, ꯌꯦꯡꯕ ꯇꯥꯔꯦꯗꯅ꯫ ꯃꯥꯂꯦꯝ, ꯆꯥꯗꯣ ꯅꯪ ꯍꯥꯟꯅ ꯇꯦꯁ ꯇꯧꯁꯤꯁꯦ꯫ ꯃꯥꯂꯦꯝ ꯆꯥꯗꯣ ꯊꯥꯡꯒꯠꯂꯒ ꯊꯛꯏ, ꯑꯗꯨꯕꯨ ꯍꯦꯛ ꯊꯛꯄꯒ, ꯆꯥ ꯆꯤꯅꯤꯁꯤꯗꯤ ꯀꯩꯗꯧꯔꯦ? ꯃꯥꯂꯦꯝ ꯁꯨꯒꯠꯂꯒ ꯁꯤꯟꯊꯥꯗ ꯌꯦꯡꯉꯤ꯫ ꯆꯝꯆꯥ, ꯆꯥꯁꯦ ꯁꯨꯃꯥꯏꯅ ꯊꯛꯑꯗꯤ ꯗꯥꯏꯕꯦꯇꯤꯁꯁꯨ ꯁꯣꯏꯗ꯭ꯔꯦ꯫ ꯗꯗꯥ, ꯌꯥꯝ ꯍꯥꯎꯇ꯭ꯔꯕꯣ? ꯍꯥꯎꯇꯦ ꯁꯤꯗꯤ, ꯆꯤꯅꯤ ꯌꯥꯝꯃꯜꯂꯦ, ꯆꯤꯅꯤ ꯌꯥꯝ ꯊꯨꯝꯃꯤꯀꯣ꯫ ꯑꯁ, ꯑꯩ ꯑꯗꯨꯗꯤ ꯑꯃꯨꯛꯀ ꯂꯣꯜꯂꯛꯀꯦ, ꯑꯩꯅ ꯆꯤꯅꯤꯒꯤ ꯆꯥꯡꯗꯣ ꯈꯪꯗꯕꯩꯅꯦꯕ꯫ ꯌꯥꯔꯦ, ꯂꯣꯜꯂꯨꯔꯅꯨ, ꯃꯊꯪꯗꯗꯤ ꯆꯤꯅꯤꯒꯤ ꯆꯥꯡꯗꯣ ꯈꯪꯉꯨ꯫ ꯑꯗꯨ ꯗꯗꯥ, ꯑꯩ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦ꯫ ꯍꯪꯉꯨꯅꯦ, ꯀꯩ ꯍꯪꯒꯦ ꯍꯥꯏꯕꯅꯣ ꯅꯪꯕꯣ? ꯑꯗꯨꯕꯨꯔꯣ, ꯗꯗꯥ ꯍꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯀꯌꯥ ꯁꯨꯒꯦ? ꯁꯤꯟꯊꯥꯅ ꯇꯧꯔꯤꯕꯗꯣ ꯍꯤꯌꯥꯏꯔꯦꯜꯗꯤ ꯍꯣꯇ꯭ꯔꯣꯡ ꯍꯣꯟꯅ ꯎꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯃꯤꯠꯇꯨ ꯄꯩꯔꯞ ꯌꯦꯡꯂꯒ, ꯆꯝꯆꯥꯁꯦ, ꯆꯠꯂꯣ ꯍꯥꯏꯕꯅꯤ ꯅꯪ ꯀꯥꯗ꯫ ꯌꯥꯃꯨꯡꯆꯥ, ꯑꯝꯇ ꯌꯦꯜꯂꯛꯀꯅꯨꯀꯣ, ꯑꯩꯈꯣই ꯗꯗꯥꯒ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯈꯤꯒꯦꯕ, ꯇꯨꯃꯤꯟ ꯂꯩꯌꯨ ꯉꯥꯛꯇ꯫ ꯃꯥꯂꯦꯝ ꯁꯤꯟꯊꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯃꯤ ꯇꯧꯔꯒ, ꯏꯇꯣꯝꯇꯅꯤ꯫ ꯀꯔꯤ, ꯅꯇꯣꯝꯇ? ꯑꯁ, ꯑꯅꯤꯔꯛ ꯁꯨꯔꯝꯃꯗꯤ ꯀꯌꯥꯝ ꯐꯅꯤ꯫
ꯑꯔꯣꯏꯕꯒꯤ ꯋꯥꯍꯩꯗꯨꯗꯤ ꯌꯥꯔꯛꯇ ꯉꯪꯗꯨꯅ ꯍꯥꯏꯈꯤꯕꯅꯤ꯫ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯗꯨꯗꯨꯗ ꯁꯥꯎꯗꯤ ꯁꯥꯎꯒꯅꯨ, ꯏꯃꯥ ꯄꯥꯕꯨꯡꯗꯤ ꯁꯨꯅ ꯂꯩꯔꯤꯕꯣ? ꯑꯗꯨ ꯍꯪꯕꯒꯤꯕꯨ ꯀꯩꯗꯧꯕꯩ ꯁꯥꯎꯗꯣꯏꯅꯣ ꯑꯩꯕꯣ? ꯄꯥꯕꯨꯡꯗꯤ ꯂꯩꯇ꯭ꯔꯤ, ꯏꯃꯥꯒ ꯑꯩꯈꯣꯏꯅꯤ ꯈꯛ ꯂꯩꯕꯅꯤ꯫ ꯁꯤꯟꯊꯥ ꯑꯃꯨꯛꯁꯨ ꯃꯇꯣꯝꯇ ꯈꯛ ꯇꯥꯅꯕ ꯃꯑꯣꯡꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯍꯥꯏꯖꯩ꯫ ꯃꯤꯁꯨ ꯌꯥꯝꯗꯕ ꯁꯤꯅ ꯑꯗꯨꯝ ꯐꯔꯦ꯫ ꯃꯗꯨ ꯁꯣꯜꯂꯝꯂꯒ ꯑꯃꯨꯛ ꯀꯩꯁꯨ ꯈꯥꯏꯔꯝꯗ ꯄꯨꯛ ꯍꯧꯒꯠꯂꯒ ꯃꯅꯨꯡꯗ ꯄ꯭ꯔꯄ꯭ꯔꯄꯃꯨꯛ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯩꯃ, ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯆꯥꯅꯕ ꯁꯝꯇ ꯆꯥꯗ꯭ꯔꯤ꯫ ꯏꯃꯣ, ꯅꯝꯆꯥ, ꯆꯥꯁꯤꯜꯂꯨ꯫ ꯍꯤꯌꯥꯔꯦꯜ ꯄ꯭ꯂꯦꯠꯇꯒꯤ ꯑꯆꯥꯄꯣꯠꯇꯨ ꯂꯧꯈꯠꯇꯨꯅ ꯑꯃ ꯆꯥꯕ ꯍꯧꯏ꯫ ꯃꯁꯤ ꯑꯉꯥꯡꯁꯦ ꯋꯥꯍꯪ ꯖꯥꯠ ꯀꯌꯥꯝ ꯍꯪꯉꯛꯀꯅꯤ, ꯑꯗꯨ ꯃꯥꯂꯦꯝ ꯅꯪ ꯂꯥꯟꯅ ꯈꯟꯒꯅꯨꯀꯣ, ꯍꯥꯏꯔꯁꯨ ꯉꯥꯡꯉꯁꯨ ꯑꯗꯨꯝ ꯌꯥꯗ꯭ꯔꯕꯅꯤ, ꯃꯥꯏ ꯍꯧꯅꯕꯤꯅꯤ꯫ ꯍꯪꯅꯤꯡ ꯍꯪꯖꯁꯅꯨꯗ, ꯀꯩꯗꯧꯔꯒꯦ ꯁꯤꯕꯣ? ꯑꯩꯗꯤ ꯃꯥꯒꯤ ꯃꯑꯣꯡꯁꯦ ꯐꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯤ꯫ ꯅꯨꯡꯉꯥꯏꯅꯤ ꯅꯪ, ꯈꯤꯕꯒꯤ ꯇꯥꯏꯃꯤꯡꯁꯨ ꯑꯗꯨꯝ ꯌꯥꯎꯔꯛꯈꯤꯅꯤ꯫ ꯑꯗꯣ ꯆꯝꯆꯥꯁꯤ ꯅꯣꯏꯒꯤ ꯀꯅꯥ ꯑꯣꯏꯗꯣꯏꯅꯣ? ꯑꯩꯈꯣꯏꯒꯤ ꯁꯒꯣꯜꯕꯟꯗ ꯂꯩꯕ ꯅꯦꯆꯥꯗꯣ, ꯅꯦꯆꯥ ꯑꯁꯪꯕꯤꯗꯣ, ꯃꯥꯏ ꯃꯆꯥꯅꯨꯄꯤꯅꯤ꯫ ꯃꯥꯂꯦꯝꯗꯣ ꯍꯥꯟꯅ ꯏꯈꯪ ꯈꯪꯕꯒꯨꯝ, ꯀꯩꯅꯣꯅꯦ, ꯃꯥꯗꯤ ꯅꯍꯥꯟꯋꯥꯏ ꯌꯥꯝ ꯄꯤꯛꯍꯧꯕ ꯅꯠꯇ꯭ꯔꯣ? ꯅꯣꯡꯃ ꯑꯩꯈꯣꯏ ꯑꯅꯤꯅ ꯃꯌꯨꯝꯗ ꯆꯠꯂꯨꯕꯗ ꯃꯤꯒꯤ ꯑꯦꯀ꯭ꯋꯥꯔꯤꯌꯝꯗ ꯍꯥꯞꯄ ꯉꯥꯗꯣ ꯈꯣꯏ ꯆꯣꯞꯀꯦ ꯌꯥꯗꯦ ꯍꯥꯏꯗꯅ ꯅꯣꯏ ꯅꯦꯆꯥꯅ ꯐꯨꯗꯠꯄꯗꯣ꯫ ꯃꯥꯗꯤ ꯂꯩꯁꯥꯕꯤ ꯐꯥꯔꯝꯃꯦꯅ ꯍꯧꯖꯤꯛꯇꯤ꯫ ꯃꯥꯅꯦ, ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤ, ꯑꯗꯣ ꯑꯉꯥꯡꯗꯧꯅ ꯑꯗꯨꯝ ꯇꯧꯔꯤꯕꯅꯤ꯫ ꯃꯥꯅ ꯀꯩꯅꯣꯝꯃ ꯍꯥꯏꯕꯒ ꯌꯥꯍꯧꯗ꯭ꯔꯗꯤꯅꯦ, ꯂꯣꯏꯗꯧꯔꯤ ꯄꯣꯠꯅꯤ꯫ ꯐꯠꯇ꯭ꯔꯣ ꯑꯉꯥꯡꯗꯨꯅ ꯑꯗꯨꯝ ꯂꯩꯔꯤꯁꯦ? ꯑꯩꯗꯤ ꯁꯤꯅ ꯑꯗꯨꯝ ꯍꯦꯟꯅ ꯅꯨꯡꯁꯤ꯫ ꯅꯨꯡꯕꯨꯗꯤ ꯅꯨꯡꯁꯤ ꯍꯥꯏꯕꯕꯨ ꯃꯥꯒꯤ ꯑꯃꯨꯛ ꯂꯝ ꯍꯦꯟꯕ ꯍꯥꯏꯅ ꯇꯥꯅ ꯌꯥꯗꯕꯁꯤꯗꯅꯤꯗ꯫ ꯑꯗꯨꯕꯨꯗꯤ ꯍꯌꯦꯡꯋꯥꯏ ꯈꯔ ꯂꯩꯔꯒ ꯒ꯭ꯌꯥꯟ ꯇꯥꯖꯔꯛꯁꯤꯅꯤꯗ, ꯑꯉꯥꯡ ꯑꯣꯏꯔꯤꯗꯣꯏꯅꯤ꯫ ꯑꯅꯤꯗꯨꯅ ꯋꯥꯔꯤ ꯇꯧꯔꯤꯕꯗꯣ ꯏꯔꯩꯅꯨꯅ ꯃꯔꯛ ꯊꯠꯂꯒ, ꯋꯥꯔꯤꯁꯨ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯕꯕꯨ ꯑꯗꯨ ꯇꯝꯆꯥ ꯅꯨꯄꯤ ꯑꯃ ꯊꯤꯖꯤꯟꯅꯕ ꯇꯧꯔꯁꯦ꯫ ꯅꯨꯄꯤꯗꯨꯅ ꯍꯦꯟꯅ ꯇꯥꯡꯖꯈ꯭ꯔꯦꯗ꯫ ꯍꯥꯟꯅ ꯆꯍꯤ ꯈꯔ ꯅꯧꯔꯤꯉꯩꯗꯗꯤ ꯃꯇꯝ ꯀꯥꯟꯗ ꯑꯗꯨꯝ ꯈꯔ ꯐꯔꯝꯃꯤ꯫ ꯅꯧꯔꯤꯉꯩꯗ ꯀꯣꯏꯍꯧꯕ꯭ꯔꯁꯨ ꯀꯣꯏꯍꯧꯗꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯀꯩꯁꯨ ꯏꯀꯥꯏꯔꯤ꯫ ꯑꯗꯨꯅ ꯌꯨꯝ ꯄꯥꯟꯗꯕꯤꯗ ꯂꯩꯕꯅ ꯐꯔꯦꯗ꯫ ꯐꯥꯒꯤ ꯅꯠꯇꯤꯌꯦ, ꯏꯃꯥꯗꯤ ꯌꯥꯝ ꯑꯍꯜ ꯑꯣꯏꯁꯤꯜꯂꯦ, ꯃꯆꯥ ꯃꯃꯧꯒꯤ ꯁꯦꯕꯥ ꯄꯥꯝꯃꯝꯕꯅꯤ꯫ ꯇꯝꯆꯥꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯊꯣꯛꯑꯗꯤ ꯏꯃꯥꯗꯣ ꯏꯃꯨꯡꯒꯤ ꯀꯨꯞꯅꯣꯝꯗ ꯑꯗꯨꯝ ꯋꯥꯔꯝꯃꯅꯤ꯫ ꯏꯔꯩꯅꯨꯅ ꯍꯥꯏꯔꯤꯕꯗꯣ ꯍꯤꯌꯥꯔꯦꯜꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ꯫ ꯆꯨꯝꯃꯤ ꯃꯥꯂꯦꯝ, ꯅꯪ ꯅꯨꯄꯤ ꯑꯃ ꯊꯤꯅꯕ ꯇꯧꯔꯁꯦ, ꯆꯍꯤꯗꯣ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤ꯫ ꯅꯪꯒꯤ ꯈꯟꯗ꯭ꯔꯒꯁꯨ ꯏꯃꯥꯒꯤ ꯈꯜꯂꯣ, ꯏꯃꯥꯗꯣ ꯅꯪꯒꯤꯗꯃꯛꯇ ꯌꯥꯝ ꯋꯥꯖꯔꯕꯅꯤ꯫ ꯃꯥꯂꯦꯝ ꯐꯥꯒꯤ ꯇꯥꯊꯣꯛꯇꯨꯅ ꯈꯨꯝꯂꯛꯏ꯫ ꯀꯣꯏꯅꯕ ꯅꯨꯄꯤꯗꯣ ꯑꯝꯇ ꯂꯩꯇ꯭ꯔꯦꯃꯤ ꯅꯣꯏꯕꯣ, ꯐꯪꯗ꯭ꯔꯒꯅ ꯑꯉꯥꯡ ꯑꯃ ꯍꯦꯛ ꯐꯥꯕ ꯍꯥꯏꯗꯨꯅꯤ꯫ ꯑꯍꯨꯝꯗꯨꯅ ꯅꯣꯛ ꯅꯣꯛꯇꯅ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯁꯤꯟꯊꯥꯗꯣ ꯃꯐꯤ ꯃꯔꯣꯜ ꯑꯍꯟꯕ ꯁꯦꯠꯂꯒ ꯕꯦꯒ ꯑꯃꯒ ꯇꯨꯡꯗ ꯌꯥꯟꯁꯤꯜꯂꯒ ꯊꯣꯛꯂꯛꯏ꯫ ꯆꯝꯆꯥ, ꯅꯪꯗꯤ ꯀꯗꯥꯏ ꯆꯠꯀꯦ ꯍꯥꯏꯅꯣ? ꯁꯤꯟꯊꯥꯗꯣ ꯈꯨꯝꯂꯛꯇꯦ꯫ ꯍꯤꯌꯥꯔꯦꯜꯁꯨ ꯍꯪꯖꯤꯜꯂꯤ꯫ ꯅꯐꯤ ꯅꯔꯣꯜꯒ ꯅꯥꯟꯅ ꯂꯣꯏꯁꯤꯜꯂꯒ ꯑꯃꯨꯛ ꯊꯣꯛꯂꯛꯏꯁꯤꯅ ꯅꯪ ꯀꯗꯥꯏ ꯆꯠꯀꯦ ꯍꯥꯏꯕꯅꯣ? ꯁꯤꯟꯊꯥ ꯃꯃꯤꯠꯀꯗꯣ ꯀꯤꯔꯨꯞ ꯌꯦꯡꯂꯒ, ꯌꯨꯝ ꯌꯦꯡꯕ ꯆꯠꯀꯦ ꯇꯧꯕꯅꯤ꯫ ꯀꯔꯤ? ꯌꯨꯝ ꯌꯦꯡꯕ? ꯀꯅꯥꯒꯤ ꯌꯨꯝ? ꯅꯪꯗꯤ ꯀꯅꯥ ꯌꯨꯝ ꯌꯦꯡꯉꯨꯗꯣꯏꯕ? ꯁꯤꯟꯊꯥ ꯃꯈꯨꯠꯇꯣ ꯃꯥꯂꯦꯝꯗ ꯊꯤꯜꯂꯒ, ꯃꯣꯏ ꯗꯗꯥ ꯍꯣꯏꯗ꯫ ꯍꯤꯌꯥꯔꯦꯜ ꯁꯥꯎꯅ ꯉꯥꯡꯂꯛꯏ꯫ ꯆꯝꯆꯥ, ꯅꯪ ꯍꯥꯏꯗꯣ ꯀꯩꯅꯣ? ꯅꯪꯅ ꯆꯪ ꯉꯣꯛꯁꯤꯟꯅꯩꯁꯤ ꯀꯩꯒꯤꯅꯣ? ꯀꯩꯒꯤ ꯃꯣꯏꯒꯤ ꯌꯨꯝꯗ ꯌꯦꯡꯗꯣꯏꯕ? ꯅꯪ ꯆꯩ ꯆꯥꯒꯦꯔꯣ? ꯅꯪ ꯌꯨꯝꯗ ꯍꯟꯒꯦ ꯍꯥꯏꯕ꯭ꯔꯣ ꯅꯪ? ꯃꯁꯤ ꯑꯉꯥꯡꯁꯦ ꯃꯊꯣꯡ ꯑꯃ ꯏꯆꯥ ꯆꯥꯗꯦꯅꯦ ꯃꯁꯦ꯫ ꯆꯠꯂꯣ, ꯌꯥꯝ ꯊꯨꯅ ꯆꯪꯈ꯭ꯔꯣ ꯆꯠꯂꯣ꯫ ꯅꯐꯤ ꯅꯔꯣꯜꯒꯗꯣ ꯌꯥꯝ ꯊꯨꯅ ꯍꯣꯡꯗꯣꯛꯑꯒ ꯂꯩꯔꯨꯆꯣ, ꯀꯩ ꯀꯥꯟꯗꯕꯗ꯫ ꯍꯤꯌꯥꯔꯦꯜꯅ ꯑꯗꯨꯝꯅ ꯁꯥꯎꯅ ꯉꯥꯡꯂꯛꯄꯗꯨꯗꯗꯤ ꯁꯤꯟꯊꯥ ꯁꯨꯠ ꯇꯧꯔꯒ ꯀꯞꯂꯒ ꯃꯅꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯥꯂꯦꯝ ꯍꯤꯌꯥꯔꯦꯜꯗ ꯑꯣꯟꯁꯤꯜꯂꯒ, ꯀꯩꯒꯤꯅꯣ ꯅꯪ ꯑꯉꯥꯡꯁꯤꯗ ꯑꯗꯨꯃꯥꯏ ꯉꯥꯡꯕꯤꯔꯤꯗꯨꯕꯣ? ꯏꯔꯦꯟꯖꯅ ꯍꯥꯏꯔꯒ ꯂꯣꯏꯔꯦ, ꯑꯁꯤ ꯀꯞꯄꯒ ꯆꯪꯈ꯭ꯔꯤꯁꯤ ꯅꯨꯡꯉꯥꯏꯕ꯭ꯔꯣ? ꯈꯔ ꯉꯥꯡ ꯆꯩꯗ꯭ꯔꯗꯤꯅꯦ ꯃꯥ ꯃꯊꯣꯡ ꯁꯨꯝ ꯆꯥꯔꯣꯏꯗꯧꯔꯤꯌꯦ꯫ ꯃꯥꯂꯦꯝ ꯅꯣꯛꯃꯤ ꯇꯧꯔꯒ, ꯑꯁꯤ ꯀꯩꯗꯧꯔꯒꯦꯕ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯌꯦꯡꯖꯒꯦ ꯍꯥꯏꯕꯕꯣ? ꯁꯨꯝ ꯏꯆꯝ ꯆꯝꯅ ꯍꯥꯏꯖꯕ ꯑꯣꯏꯔꯝꯒꯅꯤ, ꯑꯗꯨꯕꯨ ꯀꯨꯀꯤꯡ ꯍꯜꯂꯒ ꯂꯣꯏꯔꯦ꯫ ꯅꯪꯁꯨ ꯄꯨꯔꯥ ꯃꯇꯥ ꯑꯃꯅꯤ ꯏꯕꯨꯡꯉꯣ꯫ ꯃꯥꯂꯦꯝꯗ ꯍꯤꯌꯥꯔꯦꯜꯗꯣ ꯃꯃꯤꯠ ꯐꯩꯅ ꯌꯦꯡꯗꯨꯅ, ꯅꯪꯁꯨꯕ ꯑꯉꯥꯡꯁꯤꯒ ꯄꯨꯟꯅ ꯉꯥꯎꯕ ꯆꯞ ꯃꯥꯟꯅꯔꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦ꯫ ꯑꯁꯤ ꯀꯃꯥꯏꯅ ꯅꯣꯏꯗ ꯄꯨꯒꯦ ꯍꯥꯏꯕꯅꯣ? ꯅꯣꯡ ꯐꯥꯗꯣꯛ ꯃꯕꯨꯡꯒꯤ ꯃꯌꯨꯝꯗ ꯂꯩꯖꯕꯕꯨ ꯀꯩꯗꯧꯋꯦ ꯍꯥꯏꯒꯦ? ꯏꯃꯥꯁꯨ ꯂꯩꯔꯤ, ꯅꯨꯡꯉꯥꯏꯇꯦ ꯑꯉꯥꯡꯁꯦ, ꯀꯧꯊꯣꯛꯄꯤꯔꯣ꯫ ꯑꯩꯅ ꯍꯟꯕꯗ ꯄꯨꯟꯅ ꯑꯗꯨꯝ ꯆꯠꯃꯤꯟꯅꯈ꯭ꯔꯒꯦ꯫ ꯍꯩꯃꯥ, ꯃꯁꯤꯁꯨ ꯍꯥꯏꯔꯒ ꯁꯨꯡꯉꯥꯎꯕ ꯍꯦꯟꯖꯤꯜꯂꯛꯏꯅꯦ꯫ ꯍꯤꯌꯥꯔꯦꯜꯅ ꯉꯥꯡꯂꯤꯕꯗꯣ ꯇꯥꯗꯦ ꯏꯔꯩꯅꯨꯗ ꯑꯣꯟꯁꯤꯜꯂꯒ, ꯆꯝꯆꯥꯗ ꯑꯝꯇ ꯀꯧꯊꯣꯛꯄꯤꯔꯣ, ꯉꯁꯤꯗꯣ ꯄꯨꯈ꯭ꯔꯒꯦ, ꯍꯌꯦꯡꯂ ꯀꯩꯅꯣꯝꯃ ꯑꯩ ꯊꯤꯟꯕꯤꯔꯛꯑꯒꯦ꯫
ꯑꯉꯥꯡꯁꯤꯅ ꯏꯆꯝ ꯆꯝꯅ ꯍꯥꯏꯖꯕꯗꯨꯕꯨ ꯃꯁꯤꯒꯤ ꯃꯤꯁꯤꯅ ꯊꯤꯅ ꯍꯦꯛꯇ ꯉꯥꯡꯉꯝꯃꯤꯅꯦ ꯑꯉꯥꯡꯗꯨ ꯏꯀꯥꯏꯔꯝꯃꯅꯤ ꯆꯠꯂꯣ ꯑꯝꯇ ꯀꯧꯊꯣꯛꯄꯤꯔꯣ ꯌꯥꯕꯨ ꯌꯥꯒꯗ꯭ꯔꯣ ꯇꯧꯏꯗꯨꯕꯣ ꯌꯥꯅꯤ ꯀꯩꯗꯧꯔꯒꯦ ꯏꯔꯩꯅ ꯁꯤꯟꯊꯥꯕꯨ ꯀꯧꯊꯣꯛꯄ ꯆꯪꯈꯤꯔꯝꯃꯤ ꯇꯧꯔꯣ ꯇꯧꯔꯣ ꯅꯪ ꯊꯣꯛꯄ ꯇꯧꯔꯣ ꯑꯗꯨꯒ ꯀꯣꯟꯅ ꯑꯩꯉꯣꯟꯗ ꯋꯥꯀꯠꯂꯛꯄꯒꯗꯤ ꯌꯥꯔꯣꯏꯀꯣ ꯑꯉꯥꯡ ꯂꯣꯏꯅꯕ ꯍꯩꯇꯕ ꯅꯪ ꯇꯨꯃꯤꯟ ꯂꯩꯌꯨ ꯑꯩ ꯇꯧꯒꯦ ꯌꯦꯡꯉꯨ ꯍꯤꯌꯥꯏꯔꯦꯜꯗꯣ ꯉꯥꯡꯕꯗ ꯑꯣꯏꯔꯔꯣꯏ ꯈꯜꯂ ꯃꯥꯜꯂꯦ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯏꯔꯩꯅꯨꯅ ꯁꯤꯟꯊꯥꯕꯨ ꯄꯨꯗꯨꯅ ꯊꯣꯛꯂꯛꯂꯝꯃꯤ ꯆꯠꯂꯣ ꯆꯠꯂꯣ ꯏꯔꯦꯟꯖꯅ ꯂꯩꯌꯨꯀꯣ ꯑꯗꯨꯒ ꯍꯌꯦꯡꯗꯨ ꯂꯥꯛꯑꯣ ꯍꯣꯏ ꯅꯝꯁꯦ ꯆꯝꯆꯥ ꯅꯪꯒꯤ ꯀꯥꯔꯣꯟꯗꯣ ꯍꯣꯔꯦꯟ ꯃꯤꯒꯤ ꯃꯌꯨꯝꯗ ꯇꯧꯒꯅꯨꯀꯣ ꯁꯤꯟꯊꯥꯗꯣ ꯈꯨꯝꯂꯛꯇꯦ ꯃꯥꯂꯦꯝꯗꯣ ꯁꯤꯟꯊꯥꯗꯣ ꯍꯟꯁꯤꯜꯂꯒ ꯆꯝꯆꯥ ꯆꯠꯂꯁꯤꯔꯣ ꯌꯥꯔꯕꯣ ꯅꯪꯕꯣ ꯃꯥꯂꯦꯝꯒ ꯁꯤꯟꯊꯥꯒꯗꯣ ꯒꯥꯔꯤ ꯊꯧꯗꯣꯛꯇꯨꯅ ꯂꯥꯛꯂꯝꯃꯤ ꯒꯥꯔꯤ ꯇꯣꯡꯂꯒꯁꯨ ꯁꯤꯟꯊꯥ ꯉꯁꯥꯏꯒꯤ ꯁꯨꯁꯨ ꯇꯧꯕꯗꯣ ꯑꯗꯨꯃꯛ ꯇꯣꯛꯇꯦ ꯍꯧꯖꯤꯛꯁꯨ ꯃꯈꯥ ꯇꯥꯅ ꯇꯧꯔꯤ ꯒꯥꯔꯤ ꯊꯧꯅ ꯊꯧꯅ ꯁꯨꯁꯨ ꯇꯧꯔꯤꯕ ꯁꯤꯟꯊꯥꯗ ꯌꯦꯡꯂꯛꯏ ꯀꯩꯒꯤꯅꯣ ꯆꯝꯆꯥ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯨꯝ ꯁꯨꯁꯨ ꯇꯧꯔꯤꯗꯨꯕꯣ ꯇꯣꯛꯑꯣ ꯌꯥꯔꯁꯦ ꯑꯩꯈꯣꯏꯗ ꯆꯠꯂꯁꯤꯗꯤ ꯅꯪ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯌꯥꯗ꯭ꯔꯕꯣ ꯁꯤꯟꯊꯥꯗꯣ ꯁꯨꯁꯨꯗ ꯑꯗꯨꯃꯛ ꯇꯧꯗꯨꯅ ꯌꯥꯝꯃꯨꯡ ꯆꯧꯅ ꯉꯥꯡꯉꯤꯗꯨ ꯑꯩ ꯏꯀꯥꯏꯅꯦ ꯑꯉꯥꯡ ꯑꯣꯏꯖꯔꯁꯨ ꯑꯩ ꯏꯀꯥꯏꯕ ꯈꯪꯉꯤꯅꯤ ꯃꯤ ꯃꯃꯥꯡꯗꯨꯗ ꯉꯥꯡꯉꯣꯏ ꯀꯩꯝ ꯈꯪꯗꯦ ꯃꯥꯅ ꯉꯥꯡꯉꯤꯗꯨ ꯀꯩꯅꯣ ꯍꯥꯏꯕꯅꯤꯗ ꯃꯥꯗꯤ ꯑꯩꯅꯕꯨ ꯀꯩꯅꯣ ꯍꯥꯏꯔꯗꯤꯅꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯆꯩꯔꯛꯑꯗꯕꯅꯤ ꯀꯅꯥꯗꯅ ꯅꯪꯅ ꯏꯀꯥꯏꯔꯤꯗꯨꯕꯣ ꯑꯩꯉꯣꯟꯗ ꯃꯥꯜꯂꯤꯗ ꯑꯩꯗꯤ ꯀꯩꯝꯇ ꯈꯟꯕꯤꯔꯦꯀꯣ ꯑꯗꯨꯅ ꯀꯞꯄꯗꯣ ꯇꯣꯛꯑꯣ ꯌꯥꯔꯦ ꯑꯩ ꯅꯨꯡꯉꯥꯏꯇꯦꯕ ꯁꯤꯟꯊꯥ ꯀꯞꯂꯤꯕꯗꯣ ꯇꯣꯛꯂꯒ ꯑꯗꯨꯗꯨꯗ ꯍꯣꯔꯦꯟ ꯅꯣꯏꯗ ꯆꯤꯀꯟ ꯆꯥꯁꯤꯀꯣ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯆꯥꯗꯣꯏꯅꯦ ꯑꯗꯣ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯅꯪꯒꯤ ꯗꯗꯥꯗꯣ ꯑꯩꯉꯣꯟꯗ ꯌꯥꯝ ꯆꯠꯅꯗ꯭ꯔꯦꯅꯦ ꯅꯪ ꯌꯥꯝꯃꯨꯡꯆꯧꯗ ꯌꯥꯝꯃꯨꯡꯆꯧ ꯀꯧꯔꯁꯨ ꯑꯩꯉꯣꯟꯗꯗꯤ ꯗꯗꯥꯒꯤ ꯃꯍꯨꯠꯇꯅꯦ ꯀꯀꯥ ꯀꯧ ꯁꯤꯟꯊꯥ ꯃꯔꯩꯒꯗꯣ ꯇꯤꯡꯊꯣꯛꯂꯒ ꯃꯦ ꯉꯝꯖꯗ꯭ꯔꯦ ꯗꯗꯥ ꯑꯗꯨꯝ ꯀꯧꯅꯤ ꯑꯩꯗꯤ ꯀꯩꯗꯧꯕꯩ ꯆꯥꯅꯔꯣꯏꯗꯣꯏꯕ ꯌꯥꯝꯃꯨꯡꯆꯧꯒ ꯗꯗꯥꯒ ꯐ꯭ꯔꯦꯟ ꯑꯣꯏꯔꯤꯗꯨꯗꯤ ꯑꯗꯨꯗꯤ ꯗꯗꯥ ꯑꯗꯨꯝ ꯀꯧꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯩꯃꯥ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯉꯣꯟꯗꯗꯤ ꯃꯤꯡꯒꯧꯅ ꯌꯥꯗꯕꯒꯤ ꯑꯣꯏꯔꯝꯒꯅꯤꯌꯦ ꯑꯩꯉꯣꯟꯗꯗꯤ ꯀꯀꯥ ꯀꯧ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯉꯝꯅꯤ ꯉꯝꯃꯣꯏ ꯇꯧꯏꯗꯨꯕꯨ ꯀꯩꯒꯤꯅꯣ ꯏꯁ ꯑꯩꯕꯨ ꯑꯉꯥꯡ ꯄꯤꯛꯇ ꯄꯤꯛꯂꯤꯕꯒꯤ ꯇꯥꯏꯞꯇ ꯑꯩ ꯂꯩꯁꯥꯕꯤꯁꯦ ꯈꯤꯇꯪ ꯈꯤꯇꯪ ꯐꯥꯖꯔꯛꯑꯕꯅꯤ ꯑꯣ ꯅꯪꯕꯨ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ 19 ꯃꯥꯂꯦꯝꯗꯣ ꯊꯤꯛ ꯊꯤꯛ ꯅꯣꯛꯈꯠꯂꯛꯏ ꯌꯥꯝ ꯑꯉꯥꯡꯅꯤꯀꯣ ꯆꯝꯆꯥꯅ ꯑꯩꯉꯣꯟꯗ ꯀꯀꯥ ꯀꯧ ꯁꯤꯟꯊꯥꯗꯣ ꯃꯥꯂꯦꯝꯗ ꯃꯃꯤꯠꯇꯣ ꯐꯩꯅ ꯌꯦꯡꯂꯒ ꯗꯗꯥꯗꯤ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯍꯥꯏꯁꯦ ꯑꯩꯒꯤꯔꯣ 32 ꯃꯥꯂꯦꯝꯒꯤ ꯆꯍꯤꯗꯨ ꯇꯥꯕꯗ ꯁꯤꯟꯊꯥ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯆꯍꯤꯁꯤꯗꯤ ꯑꯩꯉꯣꯟꯗꯒꯤ ꯃꯌꯥꯝꯗꯤ ꯍꯜꯂꯤ ꯄꯥꯈꯪ ꯑꯔꯤꯕꯅꯤꯅꯦ ꯁꯤꯗꯤ ꯍꯣꯏꯗ ꯑꯔꯤꯕ ꯑꯣꯏꯔꯁꯨ ꯃꯁꯛ ꯐꯖꯩ ꯁꯤꯗꯤ ꯆꯍꯤ 26 27ꯒꯤ ꯗꯗꯥ ꯃꯥꯜꯂꯤ ꯀꯀꯥ ꯀꯧ ꯀꯥꯏꯅꯒ ꯃꯦ ꯑꯩꯗꯤ ꯉꯝꯖꯔꯔꯣꯏ ꯗꯗꯥ ꯑꯗꯨꯝ ꯀꯧꯗꯣꯏꯅꯤ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯆꯝꯆꯥ ꯅꯪꯕꯣ ꯀꯩꯒꯤꯅꯣ ꯃꯨꯔꯨꯝ ꯁꯣꯜꯂꯤꯗꯨꯕꯣ ꯁꯤꯟꯊꯥ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯀꯩꯝ ꯇꯧꯗꯦ ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅ ꯑꯗꯨꯃꯛ ꯊꯧꯔꯛꯄꯅꯤ ꯁꯨꯝ ꯊꯧꯔꯛꯂꯒ ꯂꯝꯕꯤꯗ ꯒꯥꯔꯤꯗꯣ ꯈꯥꯝꯃꯤ ꯅꯪ ꯆꯤꯀꯟ ꯆꯥꯅꯤꯡꯉꯦ ꯍꯥꯏꯗꯥꯏꯅꯦ ꯁꯤꯗꯒꯤ KG ꯑꯃ ꯂꯧꯈ꯭ꯔꯁꯤ ꯉꯥ ꯑꯁꯦꯝꯕ KG ꯃꯈꯥꯏ ꯑꯃꯒ ꯂꯧꯔꯛꯀꯦꯀꯣ ꯉꯥꯗꯨꯗꯤ ꯀꯅꯥꯒꯤ ꯍꯣ ꯑꯩꯈꯣꯏ ꯃꯥꯗꯣ ꯌꯦꯟ ꯆꯥꯗꯤꯌꯦ ꯑꯗꯨꯒꯤꯅꯤ ꯂꯧꯔꯛꯀꯦ ꯂꯩꯔꯝꯃꯨꯀꯣ ꯁꯤꯗ ꯉꯥꯛꯇꯪ ꯁꯤ ꯍꯥꯏꯔꯒ ꯃꯥꯂꯦꯝꯗꯣ ꯊꯣꯛꯈ꯭ꯔꯦ ꯀꯩ ꯏꯅꯦꯝꯄꯣꯛꯅꯣꯅꯦ ꯌꯦꯟ ꯆꯥꯗꯦꯀ ꯍꯥꯏꯁꯤꯕꯣ ꯉꯁꯤꯒꯤꯕꯨꯗꯤ ꯌꯦꯟ ꯆꯥꯊꯣꯛꯑꯒ ꯍꯌꯦꯡꯗꯒꯤ ꯍꯦꯜꯂꯁꯤꯔꯅꯦ ꯏꯅꯦꯝꯄꯣꯛ ꯆꯥꯗꯕꯅꯤꯅ ꯑꯩ ꯏꯇꯝꯗ ꯌꯦꯟ ꯆꯥꯕꯗꯣ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ ꯑꯃꯨꯛꯁꯨ ꯃꯥꯂꯦꯝꯗ ꯌꯦꯡꯂꯒ ꯗꯗꯥ ꯑꯩꯁꯨ ꯂꯥꯛꯀꯦ ꯁꯤ ꯍꯥꯏꯔꯒ ꯁꯤꯟꯊꯥ ꯃꯥꯂꯦꯝꯒꯤ ꯃꯇꯨꯡ ꯏꯟꯅꯩ ꯌꯦꯟ ꯁꯦꯟꯐꯝꯗꯨꯗ ꯆꯪꯁꯤꯜꯂꯒ ꯌꯦꯟ KG ꯑꯃ ꯂꯧꯏ ꯗꯗꯥ ꯌꯦꯟꯗꯣ ꯃꯈꯣꯡ ꯃꯈꯨꯠ ꯀꯂꯦꯖꯥ ꯅꯨꯡꯂꯦꯖꯥ ꯂꯣꯏ ꯌꯥꯎꯍꯜꯂꯣ ꯑꯩꯗꯤ ꯑꯗꯨꯅ ꯍꯦꯟꯅ ꯄꯥꯝꯃꯦꯕ ꯍꯥꯏꯔꯣ ꯅꯪꯅ ꯆꯥꯅꯤꯡꯕꯗꯣ ꯄꯥꯔꯠꯈꯩꯗꯣ ꯂꯣꯏ ꯍꯥꯏꯔꯣ ꯁꯤꯟꯊꯥ ꯌꯦꯟ ꯁꯦꯝꯂꯤꯕ ꯅꯨꯄꯥꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯑꯃꯨꯛꯁꯨ ꯍꯥꯏ ꯑꯣꯏ ꯀꯀꯥ ꯃꯈꯣꯡ 2 ꯀꯂꯦꯖꯥ ꯑꯃ ꯃꯀꯟ ꯑꯃ ꯁꯤ ꯂꯣꯏꯅ ꯍꯥꯞꯄꯤꯔꯛꯑꯣ ꯃꯔꯤꯟꯕꯨꯗꯤ ꯍꯥꯞꯄꯛꯀꯅꯨ ꯍꯩꯅꯗꯦꯕ ꯅꯨꯄꯥꯗꯨ ꯁꯤꯟꯊꯥꯅ ꯍꯥꯏꯔꯤꯕ ꯃꯈꯩꯗꯣ ꯂꯣꯏꯅ ꯄꯤꯔꯛꯂꯝꯃꯤ ꯑꯅꯤꯗꯨ ꯌꯦꯟꯗꯨ ꯄꯨꯔꯒ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ ꯒꯥꯔꯤꯗ ꯀꯥꯈꯠꯂꯤ ꯀꯥꯈꯠꯅ ꯑꯁꯤꯒꯤ ꯑꯉꯥꯡꯁꯤꯗꯅ ꯀꯀꯥ ꯀꯧꯔꯒ ꯑꯩꯉꯣꯟꯗ ꯀꯀꯥ ꯀꯧ ꯌꯥꯗ꯭ꯔꯤꯅꯤꯅꯦ ꯑꯁꯤꯒ ꯃꯥꯟꯅꯗꯦ ꯑꯗꯨꯏꯅꯤ ꯋꯥꯔꯤ ꯂꯩ ꯅꯪꯅ ꯈꯪꯉꯣꯏ ꯀꯩ ꯋꯥꯔꯤ ꯂꯩꯔꯤꯕ ꯍꯥꯏꯗꯣꯛꯑꯣꯏ ꯍꯣꯔꯦꯟ ꯀꯣꯟꯅ ꯍꯥꯏꯒꯦ ꯋꯥꯔꯤꯗꯨꯒꯤ ꯃꯔꯝꯗ ꯃꯥꯂꯦꯝ ꯁꯥꯡꯅ ꯍꯪꯊꯗ꯭ꯔꯦ ꯑꯆꯥꯄꯣꯠꯒ ꯆꯥꯅꯤꯡꯕ꯭ꯔꯣ ꯅꯪꯕꯣ ꯂꯩꯈꯤꯁꯤꯔꯣ ꯂꯩꯈꯤꯁꯤ ꯗꯗꯥ ꯑꯩꯗꯤ ꯑꯍꯤꯡ ꯍꯧꯒꯠꯂꯒ ꯑꯆꯥꯄꯣꯠ ꯌꯥꯝ ꯆꯥꯏꯌꯦꯕ ꯍꯣꯔꯦꯟ ꯑꯍꯤꯡ ꯑꯆꯥꯄꯣꯠ ꯂꯩꯇ꯭ꯔꯗꯤ ꯐꯔꯛ ꯇꯥꯅꯤ
ꯑꯆꯥꯄꯣꯠ ꯂꯩꯈꯤꯁꯦꯅ ꯑꯩ ꯗꯗꯥꯗ ꯍꯥꯏꯒꯦꯅ ꯈꯜꯂꯝꯃꯤꯅꯦ ꯑꯩꯒꯤ ꯁꯦꯜꯁꯨ ꯑꯝꯇ ꯌꯥꯎꯔꯛꯑꯝꯗ꯭ꯔꯦ ꯉꯁꯥꯏꯒ ꯁꯦꯜꯒ ꯂꯣꯏꯅ ꯄꯨꯔꯒ ꯊꯣꯛꯂꯛꯑꯝꯕꯅꯦꯕ ꯌꯥꯃꯨꯡꯆꯥꯎꯅ ꯉꯥꯡꯉꯛꯄꯗꯒꯤ ꯁꯥꯎꯅꯤꯡꯕꯒꯤ ꯕꯦꯒꯀꯗꯣ ꯂꯪꯁꯤꯟꯈꯤꯕꯗꯅꯦ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯌꯥꯔꯦ ꯌꯥꯔꯦ ꯑꯩ ꯂꯩꯕꯤꯔꯒꯦ ꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛ ꯃꯥꯂꯦꯝꯗꯣ ꯀꯨꯝꯊꯔꯒ ꯑꯅꯛꯄ ꯗꯨꯀꯥꯟꯗꯒꯤ ꯑꯆꯥꯄꯣꯠ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯂꯩꯕꯤꯔꯤ ꯑꯗꯨꯒ ꯒꯥꯔꯤꯗ ꯑꯃꯨꯛ ꯀꯥꯈꯠꯂꯛꯇꯨꯅ ꯊꯧꯔꯒ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ